Lakhipur online puthok saba October ki tang mari thangje numit ki Khomjinba Pao tabirase ahanbada maroi Pao Jubin Garg na laikidaba ki matang da thiziliba si yengsinanaba Judicial Commission ama semlagani Jiribam Forest Division na silangduna lamlaki sau chekchewal thoram pangthokre Climate activist Sonam Wangchuk ki nupina Supreme Court ta habeas corpus file tokre Sanglaba chahi manga gi matungda Bharat amasung China gi marakta direct flight sing paiba horakani Kangkuttara na saruk yaduna Kang tournament Jiribam da hutokre amasung weightlifting championship ta Saikhom Mirabai chanuna lupa ki takaman laurakre Haujik mapungoiba pau tabirase Saknairaba Saisakpa Jubin Garg laikidabagi matangda achumba wayal phanganabagi amadi Tizin Khomjinba Thabakadu yengsinanabagi Guwahati High Court ki judge amana luchingba Judicial Commission ama semlagani haina ngarang Rajya ki Mukhyamantri Himanta Biswa Sarmana social media ta phongdokladuna Guwahati High Court ki huzik oiriba Justice Soumitra Saikiana Judicial Commission asi luchinglagani haikre Saisakpa asina laikidabaga mari leinana social media ta phongdokliba mioi singda makhoibu commission gi mamangda share taunana bahaijaki thogdok asida chingnaba mioi ani Syam Kanu Mahanta amasung Siddhartha Sharma gi matungda ngarang mahakai sakminabani haiba Amrit Prabha Mahanta amasung Shekhar Jyoti Goswami makhoi mari phagatuna numit 13 nigi police remand thamkhre Singapore da chatpada saisakpa siga loina kiba mioi sing adudagi mateng pamjai makhoina mafam asida laktuna thijinba sigi langla langjin puthokpada mateng pangbiranaba CM na haijaki Mukhyamantri na hai Singapore da pangthokiba postmortem gi report adu Jubin gi nupi garima da sinakre amasung report adu miyam da phongdokpa natraga phongdoktaba haibadudi mahaki imung manunggi mioi singi apambagi makha polagani haike Amaromda Saisakpa siga chatmina kiba mioi sing adu lakliba October gi tang 3 ki manungda laklanaba SIT na notice thokre haire সোমবাৰৰ বাবে গুৱাহাটী উচ্চ ন্যায়ালয়ৰ মাননীয় মুখ্য ন্যায়াধীশ গৰাকীক আমি আহ্বান জনাইছিলো যে জুবিন গাৰ্গৰ মৃত্যুৰ তদন্ত কৰিবলৈ এখন জুডিচিয়েল কমিশন ন্যায়িক আয়োগ গঠন কৰিব লাগে আৰু এই ন্যায়িক আয়োগত ৰিটায়াৰ্ড জাজ নহয় অৱসৰপ্ৰাপ্ত ন্যায়াধীশ নহয় হাই কোৰ্টৰ বৰ্তমান ন্যায়াধীশ এজনক নিযুক্তি দিব লাগে আমাৰ অনুৰোধত মাননীয় উচ্চ ন্যায়ালয়ৰ মুখ্য ন্যায়াধীশ ডাঙৰীয়াই এজন বিচাৰপতি জাষ্টিস সৌমিত্ৰ শইকীয়াক এই আয়োগখনৰ অধ্যক্ষতা কৰিবলৈ অনুমোদন জনাইছে যিসকল লোকে এই বিষয়ত দৃষ্টি ৰাখে তেওঁলোকে নিজেই জানে যে হাইকোৰ্টৰ সিটিং জাজে জুডিচিয়েল কমিশন হেড কৰা আমাৰ ৰাজ্যত কৰবাত আগত এবাৰ বা দুবাৰ হ'ব পাৰে কিন্তু ই স্বাভাৱিক নহয় যিসকলে ইউটিউব ফেচবুক টুইটাৰত জুবিনৰ হত্যাৰ বিষয়ে বিভিন্ন তথ্য দাঙি ধৰিছিল এতিয়া তেওঁলোকৰ দায়িত্ব হ'ব যে তেওঁলোকে এই ন্যায়িক আয়োগৰ সন্মুখলৈ গৈ শপতনামা দাখিল কৰে Jiribam Forest Division na silangduna Jiribam gi babu parada leiba PWD guest house ta mioi baga lamlaki sau chek singa nungsi chana na hingminaba haiba wakalon da pangthokpa humutara mathoi suba lamlaki sau chek chayul thoram lising ani ga kunmanga ga mari leinana khungangi thak ta khangan bagi thorom ama pangthokre thorom asida maruaina Jiribam Forest Division gi DFO Elangbam Nirmala Chanu amadi Honorary Wildlife Warden Huirem Rajen Kumar Anina Dais Tapamke RO Headquarter Jiribam Numit Kapa Ningthemsa RO Jiribam Nongthombam Biras Singh Amasung Jiribam ki tongan mamafam kayadagi Khunja Singh su Thoromasida saruk yaki Thoromda miyoiba amadi Sau Chek Singh punna nungsi chanana hingminaba haiba hiramasida khananenake Thoromasida projector ki kuthangda akoibagi pibam gamari leinaba saktam kaya uttuna miyam gi pukning singsinke matungda Honorary Wildlife Warden Huirem Rajen Kumar Singh da Bimal Khangba Utpoina DFO Elangam Nirmala Chanuna Kudul Pot Piduna Ikai Khomnake Samna Habda Apoisa ki Mate Sing Manunda Pani Maru Biki Mani Apogi Namlaki South Kandiva Apoku Siviva Si Apoyana Siki program Sitigi Kango number si Arakanto Satnaga Apoju practice Sominasi practice of the Latana Apoi Apoku Awareness Sadukunasi Masih binti agree dengan kita masih human element coexistence. Nuksina cara nana, lemin nama. Aku dah dulu kayu nama
लेमिनरी बंजुगा नुसी चाना लेमिनबो दुआ सब मानना साउ सिक्तिन का जो होय याम नुसी चाना ना लेमिनबो दुनी मीन सेति सागे ini sejak negara penyebab karena para pelaksanaan bagi berusaha pada wayang pada masih mengenai apa ini apa yang masih wabah serupa apa baru dalam proses dari yang negara yang masih terjadi saja. Jadi yang bagi sangat hal dan sama hal dengan apa ini satu persegi mereka yang masih sama sama masih proses budaya dia sama sekali kalau juga ini sama dan itu dia jadi kelompok oleh sebab ada orang dia itu macam terasa masih tahu dia si anak jadi si bawah jadi ini mana itu kan kalau saat ini ada pertanyaan sama dari luar dari sudah benar ada lagi proses dan di yang jadi orang kecil jadi dia lah bagi hari tahu ya kita Climate activist Sonam Wangchukpu National Security Act NSA gi makhada preventive detention tawkibagi matungda mahaki nupi Dr. Gitanjali J Angmona Supreme Court ta habeas corpus petition ama file tawkhre panbayai hairiba wakat asi miyoi amabu karigumba maram chadana lengakna phadana thamlabadi mahakpu athubada court ki mamangda pusilakna ba haijabagi application amane ningsing bajai leda haukiba September ki tang 19 da thokiba ihogi matungda Sonam Wangchukpu Rajasthan gi Jodhpur da detain tawki hairi mahaki nupina Wangchukpu athuba matamda thadoraknaba amadi mahaki matangda mayek sengna khangananaba court ta haijakre thodok asina maram oiraga Ladakh ta santi purakna bagi damak lengakna paikhaliba thausil sing asida miyamda chingnaba pokalle सांगलबा चाही मंगा की मतुंगदा भारत अमसुंग चाइना की मरकता डायरेक्ट फ्लाइट सिंग अक्टूबर की तांग 19 तगी अमुखना पाइबा हौननबा केंद्र के लेंगाकना आयाबा पीरे इंडिगो ना कोलकाता दगी ग्वांगजौ फावबा पाइगदबा फ्लाइट सिंग हौदोकलगनी वारेपसिना लेबाक अनि की मरकता चतुक चसिन तौबा मसुंग ललोनीति के लमदांगदा हेना कानबा पीरगनी पनबयाय फ्लाइट सिंग असि कुमजाली सिंग अनि का कुनगी कोविड-19 लाइचट की मतमदा लेपकिबा अदुगी चाही मंगा की मतुंगदा अमुखना पाइबा हौगदबनी District Kang Association Jiribam na sinduna Jiribam gi babu parada laiba Lamlen Community Hall kam kangsangda Jiribam gi kangkut nipan amadi kasar gi kangkut ani yauna punna kangkut tara na saruk yaduna ahanba RK Ibetombi Devi Memorial Laimarol Kang Tournament lisingani ge kunmanga District Kang Association Jiribam gi President TH Mangi Singh na haudokre ngarang sanakiba ahanba matcha Yaol Champanagar A na SAYC sorok ating bibu Panjal Taramathoi Tare tamaithi hankre match asida K Manglemba Singh na umpire aduga H Inau Pisak Singh na scorer oibiki tournament asi Champanagar da leiba RK Bijoysana Singh na mahaki leiki daba apokpi gi mingda kachaba kang tournament ni tournament asi gi ngasi nungtil pung ama taba matamda MITL Jiribam amadi Yaol Club Champanagar B sanaragani Norway gi 4 day da pangthok liba World Weightlifting Championship lising ni ka kunmanga da Bharat ki sanaroi Saikhom Mirabai Chanuna KG Nipuni Pangi Kanglupta Lupagi Takaman Lautuna Laipakasigi Mingchet Porakre Mahangna Clean and Jerk ta KG Chamaga Taramanga Masung Snatch ta KG Marfu Mariga Loinana Punna KG Chamaga Marfu Tarama Pantangatuna Anoba National Record Sing Thamki Masina Mirabai gi ahum suba World Championship ki medal oiragani KG Nipuni Pangi Kanglup ki sanaba sida North Korea gi weightlifter Ri Song Gumna Snatch ta KG Marfutra Mathoi Clean and Jerk ta KG Chamaga Kunithoi amasung Apunbada KG Chani ga tarahomdoi thangatuna Anoba World Record thamduna sana ki medal ahum lauki Thailand gi Thaniathon Sukcharoen na Apunbada KG Chamaga Marfutra Nipan thangatuna Chenjengi takaman lauki Manipur gi Imphal East jila gi piklaba khungbangdagi horokiba Saikhom Mirabai Chanuna weightlifting da handaki asi tharaga World Championship ta sanagi takaman ama aduga lupa gi takaman ani phangkhre
massive lift for the silver medal. This is it. Bronze to silver. All told. And Mirabai has done it. India once again back on the... Energy Healing Center Rongpurda computer gi matenga anauba amadi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lawthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phanbi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call tobirana bakhanganjari Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Jubin Garg na laikidabagi matangda thiziliba si yengsinanaba judicial commission ama semlagani Jiribam Forest Division na silangduna lamlaki saw chekchewal thoram pangthokre climate activist Sonam Wangchuki nupina Supreme Court ta habeas corpus file tokre sanglaba chahi mangangi matungda Bharat amasung China ge marakta direct flight sing paiba horakani Kangkuttara na saruk yaduna kang tournament Jiribam da hutokre amasung weightlifting championship ta Saikhom Mirabai chanuna lupa ki takaman laurakre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare